Imphal West District ki Patsoi Police Station akonba Sangaithel Khul dagi Nupi amang ngarang dagi Mapham Khangdana Mangkhre State amasung Central Security Force ki personnel singna akan mamaongda tiba ki thabak chathari. SKTV News na fangba pau amagi matung ina Mapham Khangdana Mangkhre Nupi adu Sangaithel awang laikai dagi masagi chahi kungataruk rom surabi ngangbam nanau apokpa ngangbam gauramani amasung ngangbam basanti kaui. Mahak ngarang ayuk Sangaithel awang laikai gi maning thangba saruktagi khara nakna leiba Kangpokpi District ki manung chenna leiba Khoken Khul lomda chatkiba oigani panari loinana Khoken Khul manakta aroiba oina kabui furup ki mioi amana uhowi hairi nanau na mangkhriba Mapham adu CRPF amasung Assam Rifles ki post ani gi maraktani ngangbam nanau Mapham Khangdana mangkhibagi pau phangbaga state amasung Central Security Force ki personnel sing laikai miyam amadi lamsang AC ki MLA S Rajen amadi mahaki machanupa S Jayananda yauna ngarangdagi akan mamoong de tiba ki thabak chatharaga lakli aduba hojik fauba nanau gi mari makhong amata phangba ngamdana leiri adu moinamak security ki maikei degi drone amadi sniper dog na chingba sing sizinaduna mahakpu tiba ki thabakti leptana chathari nanauna mangkhriba Mapham adu Imphal West amasung Kangpokpi District anigi tainafam oiba maramna CRPF ki personnel singdi makoi gi jurisdiction natti haiduna Kangpokpi District ki maikeida changsin khide loinana Kangpokpi District ki jurisdiction da leiba Assam Rifles ki post ki hojik faubada hairiba nupi asi lakte haina khangalakpa lei hairi